ꯗꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯆꯍꯤ ꯃꯉꯥ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯦ ꯅꯥꯎ ꯄꯨꯗ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯃ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯐꯔꯦꯗ ꯅꯨꯡꯉꯥꯏꯔꯨꯔꯒ ꯑꯃꯨꯛ ꯂꯥꯏꯌꯩ ꯆꯠꯂꯦ ꯈꯪꯗꯦ ꯑꯃꯨꯛ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯂꯥꯏꯕꯛ ꯑꯃꯠꯇ ꯅꯠꯇꯦ ꯁꯦ ꯂꯥꯏꯕꯛ ꯑꯃꯠꯇ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯥꯗꯒ ꯏꯇꯩꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯅꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯩꯍꯟꯕꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯋꯥ ꯂꯣꯏꯔꯦ ꯑꯩ ꯉꯥꯎꯗꯅ ꯆꯠꯍꯟꯅꯤꯡꯉꯤ ꯍꯥ ꯅꯪꯅ ꯅꯄꯥꯝꯗ ꯍꯜꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯏꯄꯥꯅ ꯑꯩꯒꯤ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯐꯖꯕꯒꯁꯦ ꯂꯣꯏꯅ ꯂꯧꯍꯧꯒꯗꯣꯏꯅꯤ 마디 마사 마리니 인콜 삐 융주 삐 ꯈꯪꯉꯦꯗꯅ ꯂꯥꯏꯕꯛ ꯅꯠꯇꯦ ꯃꯁꯦ ꯃꯈꯣꯏꯅꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯈꯪꯉꯕ ꯅꯪꯁꯤꯅꯅꯦ ꯄꯪꯉꯤꯔꯥ ꯁꯤꯡꯉꯤꯔꯥ ꯈꯪꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯁꯨ ꯊꯥꯖꯩ ꯑꯃꯨꯛꯁꯨ ꯊꯥꯖꯗꯦ 이제는 ꯑꯩꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯩꯅꯁꯨ 이제ꯕꯨ ꯅꯨꯡꯁꯤ ꯑꯗꯣ 마는 너무나 뽀챔 똑생이라고네 ꯈꯪꯉꯕꯣ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯅ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯜꯂꯛꯄ ꯑꯍꯧꯕ ꯏꯟꯁꯥꯡꯗꯣ ꯅꯪꯒꯤ ꯑꯉꯥꯡ ꯑꯣꯏꯗꯅꯕ ꯂꯃꯛꯈꯥꯡꯗ ꯃꯥꯡꯅꯅꯕ ꯄꯣꯠꯌꯥꯟ ꯍꯥꯞꯄꯕꯅꯤꯅꯦ ꯄꯣꯠꯁꯦꯝ ꯍꯥꯞꯄꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯁꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯊꯔꯛꯏꯁꯦ ꯑꯩꯗꯤꯅꯦ ꯏꯟꯁꯥꯡ ꯑꯗꯣ ꯂꯥꯜꯂꯛꯑꯅꯨ ꯍꯥꯏꯔꯁꯤꯔꯥꯅ ꯈꯜꯂꯕꯅꯤ ꯍꯥꯏꯔꯨꯅꯨ ꯂꯥꯜꯂꯛꯁꯅꯨ ꯅꯪꯗꯤ ꯍꯦꯛ ꯆꯥꯕꯤරුꯅꯨ ꯑꯣ ꯅꯪꯗꯤ ꯁꯨꯝ ꯆꯥꯒꯦ ꯍꯥꯏꯔꯣ ꯍꯥ ꯅꯪꯗꯤ ꯁꯨꯝ ꯆꯥꯒꯦ ꯍꯥꯏꯔꯤꯔꯕ ꯅꯁꯥꯗꯣ ꯁꯨꯝ ꯁꯣꯟꯒꯦ ꯑꯃꯨꯛ ꯃꯤꯔꯣꯜꯂꯔꯣꯏꯁꯤꯔꯕ ꯑꯁ ꯋꯥꯈꯜꯗꯣ ꯌꯧꯔꯦ ꯑꯃꯨꯛꯇ ꯇꯞꯅ ꯈꯟꯅꯈꯤꯁꯤ ꯈꯟꯅꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯁꯤꯗ ꯑꯩꯅ ꯅꯣꯡꯃ ꯂꯥꯟ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ ꯏꯆꯦ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯪꯒꯤ ꯏꯆꯦꯁꯤꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯨꯊꯠꯄ ꯄꯥꯝꯃꯤꯁꯦ ꯃꯦꯝꯊꯣꯏ 이제 ꯆꯪꯕꯤꯔꯛꯑꯣ 이제 ꯍꯣꯏ ꯌꯣꯍꯦꯟꯕ ꯅꯪꯗꯤ ꯊꯕꯛꯀ ꯆꯠꯇ꯭ꯔꯕꯔꯣ ꯍꯌꯦꯡ ꯐꯥꯎ ꯁꯨꯇꯤ ꯂꯧꯔꯤꯌꯦ 이제 ꯁꯦ ꯁ꯭ꯋꯥꯏꯗ ꯊꯝꯕꯤꯔꯒꯦꯀꯣ ꯆꯦꯡꯒꯨꯝꯒ ꯉꯥ ꯐꯛꯀ ꯊꯣꯡꯕꯅꯤ ꯊꯥꯎꯁꯨ ꯌꯥꯝꯗꯕꯅꯤꯗ ꯍꯥꯎꯔꯅꯤ 이제 시디 ꯅꯪꯗꯤ ꯗꯥꯛꯇꯔꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯆꯥꯡ 나ꯏꯅ ꯆꯥꯔꯤꯀꯣ ꯍꯣꯏ ꯆꯥꯔꯤ 이제 ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯁꯦ ꯑꯩ ꯂꯩꯅꯤꯡꯗꯦ ꯂꯩꯍꯟꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯩ ꯆꯠꯂꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯍꯣ ꯅꯪ ꯆꯥꯛ ꯆꯥꯕ ꯀꯅꯥꯅ ꯊꯤꯡꯒꯦ ꯑꯍꯥꯎꯕ ꯆꯥꯎ ꯅꯁꯥ ꯁꯣꯟꯊꯅꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯤꯕ ꯈꯪꯉꯣ ꯃꯈꯥꯗꯤ ꯅꯪ ꯑꯗꯨꯝ ꯈꯪꯖꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯃꯁꯦ ꯍꯟꯗꯛ ꯆꯍꯤꯃꯨꯛꯁꯤ ꯍꯥꯏꯇꯥꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯃꯦꯝꯊꯣꯏ ꯆꯦ ꯅꯇꯩ ꯏꯕꯨꯡꯉꯣꯅꯁꯨꯅꯦ ꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ ꯀꯣꯆꯤ ꯀꯣꯠꯇꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯍꯪꯅꯤ ꯍꯥꯏꯔꯤꯕꯅꯤꯀꯣ 이제 마기 와시 ලꯧරුනුꯗ ꯉꯥꯎꯁꯟꯅꯔꯤꯅꯤ ꯑꯗꯣ 마기 사오ꯕꯒꯤ ꯃꯑꯣꯡꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦ 이제 ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯗꯕꯨꯗꯤ ꯃꯥꯜꯂꯤ ꯑꯗꯨꯗ ꯃꯔꯝꯗꯨ ꯈꯪꯗꯕꯒꯤ ꯋꯥꯅꯤ 이제 마기 와시 ꯇꯣꯛꯁꯤꯗ ꯑꯩ ꯃꯥ ꯉꯥꯏꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ 마기 ꯕꯪ ꯂꯥꯎꯅ ꯀꯣꯛ ꯂꯩꯈꯠꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯅꯤ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯍꯦ ꯇꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯑꯃꯨꯛꯇꯗꯤ ꯃꯤꯠ ꯀꯛꯂꯥ ꯑꯃꯨꯛꯇꯗꯤ ꯎꯏꯁꯟꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯂꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯃꯤꯀꯨꯞ ꯈꯔꯗꯒꯤ ꯇꯨꯝꯍꯟꯕꯤꯌꯨ ꯍꯣꯏꯗ ꯀꯗꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯀꯗꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣꯕ ꯇꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯥꯗꯣ ꯂꯥꯞꯅ ꯆꯦꯟꯈꯤꯕ ꯇꯥꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯨꯗꯤꯅꯦ ꯇꯥꯗꯒ ꯏꯇꯩꯃꯒ ꯑꯐꯕꯤ ꯁꯥꯕꯤ ꯑꯁꯤꯅ ꯃꯈꯣꯏꯒ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯗ꯭ꯔꯤ ꯐꯥꯎ ꯃꯈꯩꯗꯤꯅꯦ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯈꯤꯔꯣꯏꯗꯧꯔꯕꯅꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯠꯇꯦ ꯇꯨꯝꯗ꯭ꯔꯗꯤ ꯍꯛꯆꯥꯡꯗꯣ ꯌꯥꯔꯔꯣꯏꯌꯦ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯔꯣꯏ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥꯅ ꯍꯛꯆꯥꯡꯗꯣ ꯁꯣꯟꯊꯔꯛꯄ ꯇꯥꯕꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯈꯣꯏꯅ ꯄꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯁꯤꯟ ꯊꯛꯆꯤꯟꯈꯤꯕꯁꯤꯡꯗꯨꯅ ꯍꯛꯆꯥꯡ ꯁꯣꯟꯊꯕꯗ ꯅꯠꯇꯅ ꯑꯩꯁꯤ ꯇꯨꯝꯅꯤꯡꯕ ꯄꯣꯛꯇꯅꯕ ꯃꯆꯜꯒꯁꯨ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ
ꯑꯗꯨꯕꯨ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯥꯏ ꯑꯩꯁꯨ ꯆꯥꯔꯤꯕꯅꯤ ꯑꯩꯗꯤ ꯇꯨꯝꯃꯤꯁꯤꯗꯤ ꯍꯩ ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯅꯨꯄꯥꯗꯅ ꯃꯌꯥꯏꯗꯨ ꯍꯦꯟꯅ ꯄꯥꯟꯕ ꯑꯗꯨꯒ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯄꯥꯟꯗꯕ ꯑꯣꯏꯔꯝꯃꯗꯤ ꯍꯩꯃꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯦꯡꯉꯨ ꯃꯤꯁꯤꯡꯁꯤ ꯌꯥꯝ ꯍꯩꯅꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯅ ꯅꯪꯒꯤ ꯃꯜꯇꯤ ꯚꯤꯇꯥꯃꯤꯟꯗꯣ ꯑꯗꯨ ꯂꯩ ꯆꯠꯄꯗ ꯐꯥꯔꯃꯥꯁꯤꯒꯤ ꯑꯉꯥꯡꯗꯨꯅ ꯇꯥꯃꯣ ꯅꯨꯄꯥꯒꯤꯔ ꯅꯨꯄꯤꯒꯤꯔꯅ ꯍꯪꯉꯤ ꯑꯩꯅ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯅ ꯄꯣꯠꯁꯦꯝꯗꯨ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗ ꯍꯦꯟꯅ ꯄꯥꯟꯒꯗꯕ ꯃꯆꯤꯟꯗꯣ ꯍꯥꯞꯆꯤꯜꯂꯝꯃꯒ ꯂꯣꯏꯔꯦꯗꯅ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯍꯩꯅꯔꯕꯅꯤ ꯃꯤꯁꯤꯡꯁꯦ ꯍꯣ ꯈꯜꯍꯧꯔꯣ ꯅꯪ ꯈꯟꯅꯤꯡꯕꯗꯣ ꯈꯜꯍꯧꯔꯣ ꯑꯩ ꯇꯨꯝꯃꯦ ꯌꯥꯝꯅ ꯋꯥꯔꯕꯔꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯤ ꯆꯠꯂꯨꯈꯤꯁꯦ ꯆꯠꯂꯤꯁꯦ ꯃꯤꯇꯔ 200 ꯐꯥꯎ ꯐꯥꯔꯝꯈꯤꯔꯣꯏ ꯅꯣꯡꯃꯗ ꯍꯪꯒꯠ ꯍꯟꯗꯥ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣꯃꯤꯇꯔ 2ꯗꯤ ꯆꯠꯂꯨ ꯍꯥꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯨꯡꯈꯥꯏ ꯃꯤꯅꯤꯠ 90ꯗꯤ ꯆꯠꯂꯨ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩ ꯃꯗꯨ ꯃꯤꯒꯤ ꯋꯥꯅꯤ ꯆꯍꯤ 35-30 ꯁꯨꯔꯕ 100 ꯁꯨꯕ ꯃꯤꯗ ꯅꯪꯅ ꯍꯥꯏ ꯋꯥꯗꯨ ꯌꯥꯒꯗ꯭ꯔꯥ ꯆꯍꯤ ꯌꯥꯝꯅ ꯆꯠꯄ ꯃꯤ ꯂꯩ ꯀꯩꯅꯣ ꯍꯣ ꯃꯗꯨ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯁꯦ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯦ ꯑꯁꯤ ꯐꯥꯎꯗꯪꯒꯤꯅꯦ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯁꯦꯕ ꯅꯨꯡꯁꯤꯗ ꯆꯍꯤ ꯄꯪꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯆꯍꯤ 50 ꯈꯛꯇ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤ ꯅꯍꯥꯟꯋꯥꯏ ꯀꯧꯕ꯭ꯔꯨ 2ꯔꯛ ꯀꯥꯔꯝꯃꯤꯕ ꯅꯨꯄꯥꯅꯤꯅꯦ ꯑꯩꯁꯦ ꯒꯥꯔꯤ ꯐꯪꯗꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯂꯥꯝ ꯈꯨꯜꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜ ꯐꯥꯎꯕꯁꯦ ꯄꯥꯖꯤꯒ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯏꯅꯤ ꯃꯁꯤ ꯈꯜꯂꯨꯔꯒꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯇꯧꯕꯅꯤ ꯑꯩ ꯁꯥꯎꯔꯣꯏ ꯈꯟꯕꯁꯦ ꯍꯦꯛꯇ ꯑꯩ ꯉꯝꯗꯕ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯀꯤꯡ ꯏꯁ ꯗ ꯕꯦꯁ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯁꯦ ꯋꯥꯀꯤꯡ ꯏꯁ ꯗ ꯋꯣꯔꯁ ꯇꯨ ꯃꯤ ꯍꯥꯏꯗꯣ ꯇꯥꯗꯣꯔꯕꯅꯤ ꯈꯪꯉꯕꯣ ꯑꯗꯣ ꯁꯥꯎꯈꯤꯅꯨꯕ ꯁꯥꯎꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯒꯤ ꯋꯥꯁꯦ ꯈꯔꯁꯨ ꯇꯥꯕꯤꯌꯨꯕ ꯃꯈꯣꯏꯅ ꯃꯍꯩ ꯑꯩꯈꯣꯏꯗ ꯇꯧꯁꯤꯟꯈꯤꯕꯁꯦ ꯃꯁꯤ ꯃꯍꯩꯁꯤ ꯂꯧꯊꯣꯛꯄ ꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩ ꯑꯈꯪ ꯑꯍꯩ ꯂꯩꯌꯦꯕ ꯃꯁꯤ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯣꯏꯗ ꯇꯧꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯥꯟꯅꯕ ꯌꯥꯏꯑꯕ ꯃꯦꯝꯊꯣꯏ ꯑꯗꯨ ꯇꯥꯟꯅꯕ ꯌꯥꯕ ꯋꯥꯅꯦꯕ ꯃꯈꯣꯏꯅ ꯍꯦꯛ ꯉꯝꯈꯤꯕꯗꯅꯦ ꯑꯩꯈꯣꯏꯅꯤ ꯂꯃꯈꯥꯡꯗ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯅꯤ ꯌꯨꯝ ꯏꯪꯈꯣꯜꯒꯁꯦ ꯃꯈꯣꯏꯅ ꯃꯣꯏ ꯃꯆꯥ ꯃꯁꯨꯁꯤꯡꯗꯣ ꯑꯗꯨꯒ ꯅꯣꯛꯇꯅ ꯂꯩꯍꯧꯗꯣꯔꯤꯕꯅꯤ ꯈꯪꯉꯕ ꯂꯩꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕꯗꯅꯦ ꯁꯣꯟꯊꯔꯤꯕ ꯍꯛꯆꯥꯡꯁꯦ ꯃꯁꯤ ꯍꯥꯟꯅ ꯐꯅꯅꯕ ꯐꯖꯅ ꯇꯨꯝꯃꯒꯅꯦ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯜꯂꯕꯗꯤ ꯀꯟꯈꯠꯂꯛꯀꯅꯤꯗꯅ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯇꯧꯁꯤ ꯅꯪꯁꯤꯗꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯅꯪꯁꯤ ꯕꯦꯝꯃ ꯁꯦꯝꯃꯒ ꯌꯣꯡꯃꯥꯟꯕ ꯍꯥꯏꯗꯨ ꯇꯧꯔꯦ ꯅꯠꯇꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯡꯕꯁꯤ ꯅꯪ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯇꯨꯝꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤꯕꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯗ ꯄꯨꯡ 9 ꯇꯨꯝꯃꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗꯅꯦ ꯑꯍꯤꯡꯗ ꯇꯨꯝꯃꯤꯁꯦ ꯄꯨꯡ 1-2 ꯀꯔꯤꯒꯨꯝꯕꯗꯅ ꯄꯨꯡ 2-3 ꯅꯣꯡ ꯐꯥꯗꯣꯛ ꯆꯧꯀ꯭ꯔꯤꯗ ꯎꯏꯕ ꯑꯗꯨꯁꯨ ꯅꯪꯅꯅꯦ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯕꯤꯔꯣ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯤꯗꯨꯅꯤ ꯍꯣ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯅꯅꯦ ꯀꯅꯥꯗꯅꯣ ꯐꯥꯔꯃꯥꯁꯤꯗꯔꯥ ꯀꯅꯥꯗꯅꯣ ꯍꯪꯉꯒ ꯇꯨꯝꯅꯕ ꯒꯨꯂꯤ ꯆꯥꯕꯗꯤ ꯀꯔꯤꯒ ꯑꯩ ꯇꯨꯝꯅꯕ ꯒꯨꯂꯤ ꯆꯥꯕ ꯀꯤꯀꯣ ꯃꯈꯣꯏꯅ ꯑꯃꯨꯛ ꯈꯪꯈ꯭ꯔꯒꯅꯦ ꯒꯨꯂꯤ ꯂꯩꯐꯝꯗ ꯆꯪꯉꯒ ꯑꯀꯟꯕ ꯒꯨꯂꯤ 2ꯒ ꯆꯥꯕꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯇꯨꯝ ꯂꯩꯒꯗꯕꯗꯣ ꯑꯗꯨ ꯄꯤꯕꯤꯈꯣ ꯀꯥꯏꯅ ꯐꯥꯔꯃꯥꯁꯤꯒꯤ ꯑꯉꯥꯡꯗ ꯍꯥꯏꯖꯤꯜꯂꯒ ꯄꯤꯁꯜꯂꯛꯑꯗꯤ ꯑꯁꯤ ꯀꯗꯣꯝꯗꯒꯤ ꯍꯥꯏꯔꯛꯏꯅꯣꯕ ꯑꯗꯨꯏ ꯋꯥꯗꯨꯕꯣ ꯅꯠꯇꯦ ꯅꯪ ꯐꯥꯎꯕꯅꯦ ꯃꯣꯏꯒꯤ ꯃꯣꯏꯊꯦꯝꯗ ꯂꯣꯏꯅ ꯄꯪꯊꯔꯕ꯭ꯔꯥ ꯃꯣꯏꯒꯤ ꯃꯣꯏꯊꯦꯝꯗ ꯆꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯟꯊꯣꯛꯄ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯗꯨꯗꯤꯅꯦ ꯄꯨꯛ ꯐꯠꯇꯕ ꯀꯧꯋꯦ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯈꯣꯏ ꯈꯔ ꯂꯩꯍꯧꯕꯗꯨ ꯎꯔꯛꯄ꯭ꯔꯥ ꯎꯔꯛꯏ ꯀꯩꯗꯧꯔꯒꯦ ꯎꯔꯛꯑꯦ ꯃꯈꯣꯏꯅ ꯍꯥꯏꯅꯍꯧꯕꯗꯨꯗꯤ ꯇꯥꯔꯛꯄ꯭ꯔꯥ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯀꯩꯝ ꯇꯥꯔꯛꯇꯦꯅ ꯑꯩꯁꯦ ꯍꯥꯠꯇꯣꯛꯑꯒ ꯐꯒꯗꯕꯅꯦꯅꯦ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯍꯥꯏꯅꯕꯁꯨ ꯇꯥꯔꯛꯇꯦ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯑꯣꯏꯔꯝꯃꯣꯏꯌꯦ ꯅꯪꯒꯤꯅꯦ ꯋꯥ ꯊꯠꯄꯤ ꯑꯩꯅ ꯉꯥꯡꯕꯗ ꯌꯩꯊꯠꯄꯤꯗꯣ ꯇꯧꯅꯨꯍꯦ ꯃꯦꯝꯊꯣꯏ ꯍꯥꯏꯅꯍꯧꯕꯗꯣ ꯑꯩꯅ ꯇꯥꯔꯛꯏꯕꯅꯦ ꯅꯥꯀꯣꯡꯁꯤꯅ ꯇꯥꯔꯛꯏꯕ ꯈꯪꯉꯕ ꯇꯥꯗꯒꯤ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟ ꯌꯥꯎꯍꯧꯋꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯣꯏ ꯈꯪꯉꯤꯕꯅꯤ ꯇꯥꯗꯅ ꯋꯥ ꯂꯣꯏ ꯂꯤꯔꯝꯒꯅꯤ ꯋꯥꯔꯤ ꯂꯣꯏꯅ ꯁꯦꯠ ꯅꯥꯟꯒꯩ ꯑꯩꯈꯣꯏꯁꯦ ꯂꯥꯟꯅ ꯁꯣꯏꯗꯅ ꯎꯍꯜꯂꯝꯗꯣꯏꯅꯦ ꯂꯥꯛꯑꯣ ꯁꯣꯝ ꯆꯠꯂꯒꯨꯝꯁꯤ ꯍꯜꯂꯁꯤ ꯎ ꯃꯈꯥꯗ ꯃꯤ ꯈꯔ ꯐꯝꯃꯤꯁꯦ ꯇꯥꯗꯩ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯁꯣꯝ ꯆꯠꯁꯤꯔꯣ ꯀꯔꯤꯅꯣ ꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯁꯦ ꯄꯪꯁꯥꯗ ꯁꯥꯖꯟꯈ꯭ꯔꯦ ꯑꯋꯣꯏꯕ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯩꯁꯨ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯏꯅꯅꯕ ꯗꯣꯛꯇꯔ ꯍꯥꯟꯅꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯔꯥ ꯀꯩꯅꯣ ꯇꯥꯟꯅꯁꯦ ꯑꯗꯨꯒ ꯃꯉꯣꯟꯗꯅꯦ ꯇꯨꯝꯅꯕ ꯒꯨꯂꯤꯁꯨ ꯍꯪꯉꯁꯦꯕ ꯅꯪ ꯑꯗꯨꯏ ꯋꯥꯗꯣ ꯏꯇꯩ ꯃꯣꯏꯗꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ
aduga makhoina lalakpa insang do chaba sukya yadre ngasi de gidi hoi hoi aduga aina nong maching lakpa numita makhoini se loiselamage matamdu da nang aibu chukam kham kanu ko aina loiselage na torapada ai kham pa yaro makhoi bu loisan ba haiba wahido taningdiye adumna khallaga singnarabadi makhoina aikhoi dum loisan khini is is akhoi si loisan doi ba moina ha sema ga yongwan bi nang ji ko kan chokta hekta de mi nati aikhoi loisan magi khutti makhoina na na aikhoi da tha grabane na na tha graba asom makhoi mamang da ne phawr ga chaning di lo kadom da no som da ga no phawjang sida phawjang ga si hai ba sida phawjang ga si lo mem thoi aina ngarang insang la la kanoi do nang haira bra haidri bra aima adubu karam haina hairu dawribano ona haiba ngamdre aidi sukam henga maroi nang gise nang afaba sage aduga ha aina phattaba tahan bai wani ne ma phatsu phatri ni kaino e kai dei phatri no aisibu kamai phatri no imana budi hairam bani nangi ibungo se maching mason phattabani manarunu haidana madugi hanubi du sune madugi hanubi du su mi paketa hanubi ni amadana ama hai amadana ama muktam jan aduga masa nupa se kangkhat na thamiban Mem thoi ije se insang se thamjilo kari injang noi chenga sidia ukabi thong bani hawai traka dusu o patagi phabaga yolak bani haye ukabi phamasa da yopidu dinati ko ije nate aina ne masak su khangi aduga ne aina khangnabi ha laima pokpamdagi ichi ama leye magi de yolam bani asengbadi o adudi yam tangam nibu kilo da chani chanipan amadu dinya kilo da chahum ga bibra ai de mukta leijate haima kaino tawridubo insang du thammo kadai dano asigumba tat patki moithem gin sang sabadagi ne aikoi se ana maha sure isa sole sibu ije ma sila haima kaino ukabi patki do sumang da lang thoma bani hawai thang maruga iroi minaramani ije se sauraga tumina chakhre haiba itei bungo da muk tamaga lan tawrani mi tawsanu aina pami se makhoi mathwai lobani khangaba aduga ai wakhal se ingani tumba sabu su yarani adubu kari wakhal no ba ngaudi haiba yagadro mayamba matai mahatlaga wakhal nungairani tumba chaba yarani haidubu kari wakhal no ba ai khangde ai miga manade hey angau thoro te goji khullaga ne ai koi de thilo khangabra ek thilatraba ai na kai doge do nang yu hey amonda hey namai du kanin chak ai se nang na kha gi angang ni kai du chitabali tong hey amda tumina laiyo ibu changa se ba se lao changa se mi kai nu mang ai ku ta do ai ne hey nang hatu ra na nang hatu ra ai singa ku ira bani ko ai singa ku ira bani hei de mi na nang na kai do doi ba makhoi du hai ba hai da bale ko ha nang na khang punti se ta do ba moi du hai ba hai da bale bra ba yam ba inau gi wana te mi gi mawong na hai bini na hai se mi gi mawong na Yohen sana imung da changuse nayamba ga manarunu changa se hey nangi nupa se na khamu ai mon na khamu da na te ne nangi nupa se khamu mi phatta machin manau nungsi ba khang da ba sina su ai ngon da angau ba kai na hey na khoi ni ai khut phari se tha do mi ni si tha do ai tha do bi am ta ngasi tan chari ngi dam ta tu ho ge hai ba hey tha do ai bi ga ni si hey ai hati ni da ne ai na nang ha to ri ba ni ai na nang ha to ri ba ni madu tharo ai yong ti yin nang machi yare kai da ma khoi pa bung khangabra yare mi angang ga chabe hek ma ne yoi ba yira lam mien ba yare se teima Yohen sana nang magna ai gi khut pharaga ai bu nang gi nu phar phon ba mai nu ko pang na than ba makha ta ba ni kai do ke do ai khang ni ai si wa makha da no nang dum khang ni aduga haibi ge hai ni hey nang na khali ba ai khoi na posem tawi ingjang da hu ap chi li kai khali do hey hebu phatta bo angau bo yare makha da biran yum da changa sila o
ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯕ ꯑꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯃꯤ ꯑꯩꯈꯣꯏ ꯄꯥꯕꯨ ꯅꯪꯕꯣ 이지마 땡고도 탐비라모 아이 팽아가 틴자라기 이지마 ꯌꯥꯔꯦꯗ ꯇꯦꯡꯀꯣꯠꯀꯤ ꯋꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯃꯤꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯗꯣꯛꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯝ ꯍꯥꯏꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯁꯨ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯒ ꯅꯪꯅ ꯁꯥꯡꯊꯗꯅ ꯂꯩꯔꯦꯅꯦ ꯍꯣꯏꯁꯦ 마기 와클세 요르디 삼발 가나브라 원통 동안에 파나브라 어디 마톡 따래 ꯍꯣꯏꯕ 마삭세 슈왜 우드나 봐 ꯂꯥꯛꯑꯣ ꯆꯪꯉꯁꯦ 하이 하이비게네 이야만이 하이드나 마야바 뭐베기 리자 추잡다바 우시띠에 이네수 아이네 해는 내가 삭도 닝데 알아봐 나 삭도 닝데 버레 버레 단 잡으면 되네 삼발 가르기 고 가오 삼발 내 카본 놈이떡이 로이나라가다 니낭 강아브라 낭수 이야마 레이코는 갈라가는 고 아두가 아이수 이노 어머 레이코도 갈라를 거는 오 마두기 말이도 디네 땅난 집었고 이래 땅난 집었고 이래 예 뚜미나 레비로 그이더라기 아할가 진나 뻥다나가 하우나데미 삼발 카니슈 카데 마시나 마코이니기 카람발라롱 아노발라롱이네 하 싱어바니까 가칼리니 파이파이 나코이 미기 융인콜 얌 빰브라이부 나 트와이 망바 따레 나 시디야 아이게 루쿵당아바 깜치 탕도 까다이다 내가 어 마코이 바보 마코이 바보 헤이 어머, 쟤니 대체 어머, 헤이 이거 헤이 이거 헤이 이거 헤이 이거 통황도 아이브네 시엔드네 행복해 통황도로 나는 냠네디 통황도로 police station 왜 비려버리시 봐 mani kana wai bido no tathabiyo haibiyo ꯑꯩꯈꯣꯏ ꯒꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯑꯉꯥꯎꯕ ꯑꯃꯅ ꯑꯩ ꯍꯥꯠꯀꯅꯦꯅ ꯇꯥꯟꯅꯗꯅ ꯊꯥꯡ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ amta tathabiyo minga leifamgodo amta kupna haibiyo ꯐꯅꯤ ꯍꯥꯏꯖꯒꯦ 통황 아이브네 해마 통황 아이가 그이게 노리노 나는 냠 레이다이네 통황호 아이기 묵망가 신그들 셀로이다 원이 사는시 통로 해마 통황 아이브네 연가야게 맴토이 연가야게 ꯂꯩꯔꯝꯃꯣꯏ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯎꯏ ꯄꯨꯂꯤꯁ ꯌꯧꯔꯛꯑꯅꯤ ꯄꯨꯂꯤꯁ ꯌꯧꯔꯛꯑꯅꯤ ꯄꯨꯂꯤꯁ ꯌꯧꯔꯛꯑꯅꯤ hey asida leire hey achomda koi salo reno ye ne ne jo reno hey halo 아이 야 나이네 이 아가씨 에이 너코이나 까코데버디 또 시다네 이번 미컸다 아이고 하나가 아이게 윤민콜 문나부 하나리세 마시기 누파다 까코데버네 아이 뭔데 까코데버네 강가봐 hey achu phajallo hai ne sun yene hey 아시면까 아시면 아이도 다도 하면 막 phajo 가도 와봐 다도 하면 gaila karo ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ tamo sumai to biro imphal SP gi da amtang lingthok piraga application amadi biro Phani, aduga phani. makha ta badu di ara sum khanarasi ꯐꯅꯤ ꯁꯥꯔ ꯃꯗꯨꯗꯅꯦ ꯃꯗꯨꯗ ꯖꯦꯜꯗ ꯊꯥꯖꯤꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯅꯦ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯉꯥꯎꯕ ꯊꯝꯐꯝ ꯖꯦꯜꯒꯁꯨ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯏꯇꯩꯃ ꯇꯞꯊꯕꯤꯌꯨ ꯃꯈꯥ ꯇꯥꯕꯗꯣ ꯑꯥꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯇꯞꯅ ꯈꯟꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯃꯦꯝꯊꯣꯏ ꯀꯗꯣꯝꯗ ꯂꯩꯒꯦ ꯅꯪꯕꯣ 이제 ꯑꯩ ꯁꯣꯝꯗ ꯂꯩ ꯑꯣ ꯆꯪꯕꯤꯔꯣ ꯀꯝꯗꯧꯍꯧꯋꯤ ꯎꯅꯕ ꯌꯥꯕ꯭ꯔꯣ ꯃꯥꯕꯣ ꯌꯥꯏ ꯎꯅꯍꯜꯂꯦ 이제마 마기 삭팜도 이행하이데 마루 꼭톡피하오이 마마이 마mit수 캄캄이 야는 포비라 마네 ꯅꯛꯁꯟꯅꯁꯨ ꯎꯅꯍꯟꯗꯦ ꯖꯥꯂꯤ ꯈꯥꯕꯒꯤ ꯋꯥꯡꯃꯗꯅꯤ ꯑꯩꯅ ꯉꯥꯡꯕꯁꯨ ꯈꯨꯝꯗꯦ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯩꯍꯧꯏ ꯑꯩꯁꯨ ꯅꯈꯣꯏ ꯅꯇꯩꯕꯨꯡꯉꯣꯁꯨꯅꯦ ꯅꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯅꯇꯩꯕꯨꯡꯉꯣꯅ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯄꯤꯅꯤ ꯍꯥꯏꯕꯅꯤ ꯆꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯏꯍꯣꯡ ꯍꯣꯡꯗ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯔꯨꯕꯒꯤꯁꯨ ꯈꯟꯅꯔꯤꯕꯅꯤꯅꯦ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯏꯆꯦ ꯍꯣꯏ ꯆꯠꯈꯤꯅꯨꯗ ꯆꯠꯄꯤꯈꯤꯅꯨ ꯏꯆꯦ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯗꯤꯅꯦ ꯈꯟꯗꯕ ꯌꯥꯗꯕ ꯏꯅꯥꯎ 이베마 ꯅꯪꯕꯨꯅꯦ ꯅꯨꯃꯤꯠꯇꯣ
nang leihꯧdabagi khangdabani sumang matonda phak thadana che chang khara subani mana tungdagi thang thi achobado paiduna ne tapne hekta changsilabani aina uraktuna laubadagi hinghoribani ni he natrabadi ne loirabani ko Ngasigi leitara si pukning wakhalgi tangkak asigi lila macha chai nanate wahina tabikre. Hauzik lila macha asiga mari leina bawa fam khara. Dr. R.K. Lenin, Professor, Department of Psychiatry, Regional Institute of Medical Sciences, RIMS, loinana Sharon Kergi, founder so ibiri bagi mafamdagi punatami nasi. Yamna nungaite, yamna ingna sikna nungsinana leiminaramba machin manaw anigi punsida kariguma maram kharadagi tapna nuksinaraktaba saunarakpa amana mabu warawnaba amadi mamai thangda hatnasunaba amadi siba yaba tanpham phawba lakpa aduga jailda yamna awafam taraga leiba somdana nuksinariba mau anina amana amagi mateng pangnaba ngamdaba tanja amada lakpa memthoina magi nuksijaraba mapuroibana jail gi manungda awafam tadan leiba kanda lukmatik nungaitana kapsaba punamak asi karidagi thokpano kanagi maralno kanagi sumaral natte adubu aikoina amakhakti khantaba yai sahi amadagi henna memthoigi nupana tapna honga iba maram sadana mibu chingnariba thogiba thawdo khudingmak kanagumba amana semjanmani kanagumba amana moikoibu fattanabagi damakta khanbadagi thoibani phaningdadana tawribani hatke haina lautunaribani haina khalakpa aduga uthorakpada yamna shauba pendaba mongda wangang sangang amadi tawthoraiba mong punamak khangna karigumba amata pahau tahodaba aduga amaramda memthoina su mana chatpa matamda atopa sorok lamjauda leiba mioisingna wari batai sare makhoi maramda wari ngangnare hatke tuke haire haina haira phauda memthoida chingnaba du mapung phana kanagumba amada yengthoktana tanadana adumak khangjinna leithokiba simaksu achouba maral amani haina hoi maral ni haidragasu masi yamna chauba khanghodabadagi thokpa amadi tanahodabadagi thokpa achouba soiba amani haibasi aikoi yafam thoi asigumba pukning wakalgi anaba singi marakta anaba makhak lei madu aikoina psychosis hairaga khangnei psychosis hairiba anaba sidadi achum aran aphapata gi wakal asi mangkhidana mana khalibaduna chumi mana ningi baduna aroibani haina khanba patang ama lai asiguma laina sida mabu phatana basile magi imung manung mangna na basile hat ka dore tup ka dore makoi gi maral mathumun ga dore haidana khalakpa adu madu chena thajaba mina haiba kan da su natte haraga su yabangam daba mapibam matam lai masigi koina khangde haiba yaroi ude haiba yaroi au bana leiminaba mioisingna soidanamaki masi ahongbasi uramgani khangamgani adubu masi semjanbadagi thokpani laionnabadagi thokpani haina khanbasu matamadadi yarami hojiksu pura masi kokibadi natte adubu aikoina thamjaring wafamdi ngasigi chawkalaba matamasida aikoina khanga heiga tanaraga masi karino karidagi oirakpano phanbe yaba potla haibasi tanafam thoi haibasi piklaba lila macha asi mayamda lanthoksabaga loinana paujel asi pijanabagi damakta aikoina honajabani masleisida kari toramba yage haragadi marakta masi layeng nabagi damakta honabiramgadabani hoi asiguma lainana naraba miyoisingsidhi doctor gi manakta chatsi haibada yamna saurakani manai hairubaganda yamna yaningoi aduna asawgi maramama oirakani amadi aikoina haijabada makoina tabigadabasu leite adubu madu tawi haidana aikoina mabu layengdana thamba taragadi asi ana asok apandi yaugali aduna asingba tanjada karamna makoibu hidak pijagadage karamna makoibu hospital la yoholakadage haibagi adugumba thawongsu dumak leitab nate aduna maroina aikoi ki kairo lekaida imanabasingi imung manungda isagi imung manungda asigumba hongakpa phibamase karigumada khangudana hongpasu yawi karigumada tapna hongpasu yawi asigumba mong asida aikoina layengdana thambibasi aikoi papki masakni asok apan thohanabagi maramni aduna makhoi bu layeng bahaibase imung manungi tawdabar yadraba
थौगाई अमनी हाइना लौबिबगा लोइनना मतुंगदा असोक अपन अवा अनादगी ngakthoknabagidamakta sigumba layong ulakpa matamda akhang ahigi manakta pubiduna natraga masa porakpa yadragashu tanabiduna masidagi nanthoknaba pura kohanba mangamdragashu madu phallaga nemthalaga imung manung liri khoirina tapna hanagumna nungaina hingminaba adumak yagani